खुरुमजरी ISTV की पाव मियंग ताबिरी बमयाम पुरा मपु तरामना ओक्सरी हौजिक अहान बदा ngasi की मरुए पाव सिंह पिजरी प्राइम मिनिस्टर तरे सुबह पे कमीशन सना नबाल आउथोलम दबा मणिपुर की सेल थुंगी फिबम मुन्ना खंग दबदगी ओरंबा याई हाइना कंज्यूमर अफेयर्स मिनिस्टर करम सेवना फोंदोक्ले लौमी सिंह की सेल थुंगी फिबम फत्रिबा फावबा मणिपुर साखोटपा ngamloi हाइना MP के SIS बबानदना फोंदोक्रे अमसुंग सजीबो नोमा पानबा माइटे सिंह की सही हबो निमित का मरी लेना मियामना ख्वारमन कैथेल दा पोत चै लैबा लागनख्रे हौजिक पाव संदोना पिजरी इंडिया के प्राइम मिनिस्टर नरेंद्र मोदी ना मणिपुर गवर्नमेंट की एम्प्लॉयज सिंह तले सुबह पे कमीशन सना हनबगी मतंग द करिगुंबा वाफम अमता फोंदोकलमदब अजु मणिपुर के सेल थुमगी फिबम मुन्ना खंगदबदगी लाउथोकलमदब ओरंबा याई हाइना कंज्यूमर अफेयर्स मिनिस्टर करम श्यामना फोंदोक्रे ngasi kanglagi nongsuk thamba sana thongda imphal degi kolkata fawba cycle thogudaba film rohengi lamthabagi tharamda minister nawafam masi pawmi singda phongdokhibani minister makata na manipur government ki employees singna taliba tare suba pay commission manipur government na tadana laithokpa yaroi masidi manipur gi housing oriba sel thumgi phibam yenglaga manipur government na soidana adumak athuba matamda warep laurakani haibigi thajaba lai haiki Minister or Natraga Sarkarna, Kanaraga Warip Logo Pony. Adobo Prazagi, demand Prazagi, Awabuti, Sarkar, Zitadana, Labidia, the Mina, Sunjo Choidana, Kanabagitanja, the Adum Lak, and I have opened the Matam Jage. Aduga, Masu, Manipurta Laga, at the Lady Basel Tungi Pibam, Karikaisi, Mayamsi, Kangan actor, Lautopaya, the Badunamaram Oidana, Lautom, the Borangani, at the Masidi Pibam Matangi Matungina Dum, at the कोई सेल टोंगी फिल्म येंगा एम्प्लॉयज की इंटरेस्ट अदम सुंजोय चोयदना खन्ना रकने है वो फम दो थमजगी एंटी पोल्यूशन एंटी ड्रग यूनिटी इन डाइवर्सिटी अमसुंग ब्रेकिंग द सेन टाइप ऑफ पाउजिल पुबा साइकिल कॉन्सर्ट असगी दमक मतेंग पांगबिरखिबा खुदिमकपो फिल्म रोहेना थागत पफंगदोखे कोलकाता फाउ चटकेन आइना वरेप लौजैसी मिंगोइना आई पंजाकान ऑनरेबल मिनिस्टर आई पोंकराम श्यामना फजना सपोर्ट पिबिरकपा मदि मणिपुर सरकार की माइकैदगी याम चाउना वंदा मतेंग पांगबिरकांदा सिगुम्बा थौनाजे पिबिबदगी आई तसेंगना राइट सिट चटपा ngambane आई हाइजनी मणिपुर के लौफम सिंह सिजिन्नबा याबा मखै सिजिन्नदुना अहेनबा पोथोक पुथोक्तुना लौमी सिनमिसिंग की सेल थुंगी फिबम फगत हंद्रिबा फावबा मणिपुर साखोटपा ngamloi हाइना MP के SIS बबानदना फोंदोखरे ICAR Research Complex for Northeast Hill Region Manipur Center Lampel Pata ngarang degi hauna Delhi की Indian Agricultural Research Institute पांगथोखिबा लौमी सिंह ख्वादिगे सावो मेला कृषि उन्नति के सरुक अमु ओइना पांगथोकपा थरमदा वाफम मसिमा न फोंदोखिबने माना मखाताना पुथोलिबा पोथोक सिंह पुक थन्नबा पोथोक लेरगसु सेल थुमगी फिबम दी साखोटपा ngamdri हाइकी प्रमतुंग से लेम तादना लेलिबा फि लोफम मयामसे अदु मैक्सिमम मके मसि यूटिलाइज तौद्रबा ले तौना लेबलगी पुथोक्त्रबा अदु रगदी अखोई ICR लेसनु केबी के फनायाम लेसनु अदुगा अखोई कनोदुना मैप अदु ngasai की कानबदो फेना अखोई ग्रास लेवल अखोई पीब ngamद्रगदी असे लेलिबा मयामसे अखोई होदरिबा मयामसे वान जुग लेतबा अदना आइना मयाम लेना रिक्वेस्ट तौसबदबा कोई मैक्सिमम अखोई कमर्शियल वायबल होबा पोर्टल ICAR Manipur Center के जॉइंट डायरेक्टर इरेंगबो मेघचंद्रना इंडिया के प्राइम मिनिस्टर नरेंद्र मोदी ना 2020 फावदा लौमु सिंह की इनकम सरुक अनि ओहेननबा हाइबा थमलिबा पांडम स्टेट असिदा सु फंगनबा ICAR अमदि स्टेट गवर्नमेंट ना पोरम यातपा हौरे मसिदा इथै लखोंग फगतहनबा इंटीग्रेटेड फार्मिंग मल्टीपल क्रॉपिंग न सिंगबा यावी हाइकी सजीबो नोंगा पांबा मैथल सिंग सही हबो निमित का मरी लेना मियामना ख्वारमन कैथेल दा पोत चै लैबा लाकनख्रे अंगन बायुक्तगी हौना मियोय क्याना पोत चै लैबा लाकनखिबना मरम ओदुना ख्वारमन कैथेल अमदि इम्फाल सिटी की मफम क्यादा मी का हेना सिनखी इम्फाल की मरु ओबा लंबी खरा यावना फ्लाई ओवर द ट्रैफिक जाम थोखी पोत चै लैबा लाकपा मियामबो असोय अंगाम थोक्तनबा पुलिस ना अकनबा सेक्शन थरांग लखुतखी Maidingu kiyambagi chaithaba semkhiba amasung chairau khiba lising ama samri humfutarete ngasi fawa tharamasi pangthoktuna lakpani ima kethelda laigi polam yonbi ima amana chairaubagi matangda wafam kaya thamlakli mu hakta tagi adum chanare ada khoina mu tawrisina khoigi sidai sida maitai haina mong leire adegi gaura haina leire gaura da tawbusu yawi adegi ngasi hayeng sidi
अखोई पुनमकी लाइंथौ ये लेंदना लई हाइदना ने गौरसु मैते हेब लेतरे गौर हाइबसु लेतरे अदो खरा अंगंबा अदुम खोइना फिरोजे होंगजे Maitai ki sahi hauba numit sajibu nongma pan chera ban lakpada Manipur miyamda Manipur ge governor Dr. Nazma Heptullah na yapa pausel pirakte numit asina lakpada lamdam asida ing tapa santi level lamdam ama orasunu lamdam asida khundaminari batongan tungan ba furup singi marakta zat bisat amadi dharma gi khetna ba laitana nonga yaifaba purakpa orasunu hairi loinana afaba nonga yaifaba Manipur ama ohenna bagi damak santi amasung nungsi sanana phagat hanba orasunu hairi Sajibu nongma pan chera bana lakpada Manipur ke Chief Minister nong thongma bidena miyam da yapa pausel pirakle tei khoi gi ipa ipu gi sahi hauba adugumba sajibu nongma pan ba lakpada laibiri ba lamdam sida laibiri ba maitai yamadi atopa selinao singi tamwi punamakka yapa pausel pijari ano sahi sina lakpada kalina ai khoi punamak how ki basahi ama sida oiragli ba sumaina nungsi sana na ing nasingna zat bizat khaigana ama to oina lamina ba sakhot mina ba lo puna mapuna ri ka leibo oirasnu haidana yo pa pogel pijari numit asina lakpada works minister ts biswajana su yapa pausel pirakte sajibu nongma pan chera ba se maite singi ano ba sahi oina launari loinana Manipur yamthong khudingda harau tayamna pangthokle numit asina lakpada lamdam asigi awaba nungaitaba phataba kaya adu mapu mana mangan ba ngamba oikrasunu loinana santi yamasu sakop lamdam ama orasunu haibaga loinana lamdam masjida khundaminari ba khudimak amaga nungsi sanana leiminarasi hairi sajibu nongma pan maitha sing sahi habo nimitna lakpada Manipurda khundaminari ba tongan ba furup singi marakta ing tapa santi leiba amadi sakotpa Manipur ama purakpo orasunu haina Manipur Legislative Assembly Speaker Y Khemsana yapa pausel pirakle numira se kristana poktingai Lising ama sahum yang kai gama pandegi lising ama sahum kun gama pan faba ningthau malia phambal sana masage sahi kun gama nga surapada ningthau orak lingai matam degi pangthok tuna laklaba nat kyoiba mathel lukoi kaya semnuna taibang mapu da kacharaga harau tiamna samin thakmina ba nimit amani hari Sajibu nongma pan chera bana lakpada Forest and Environment Minister ts Shamkumar na Manipur miyam da pausel pirakle namilasina lakpada miyam gi wakalda puning charang naba leramba koktuna wata padaba nungai yaifaba lamdam ama orasunu hairi Sajibu chera ba maite singa sahi hawa nimitna lakpada Health Minister L Jayantakumar na su Manipur miyam da yapa pausel pirakle namilasina lakpada santi leba sakotpa nungsi sanaba amatu oina hingminaba state ama orasunu hairi Sajibu nongma panba chera bana lakpada Consumer Affairs Food and Public Distribution Revenue Relief and Rehabilitation ge Minister Karam Syamna Manipur miyam da yapa pausel pirakle Manipur miyam gi wakalda nungsiba tangduleita ba wata padaba lakhanba orasnu lakadurba sahi asida hena nunga yapa ba punsi ama phangnaba gidamak aikoi punna hona minarasi hairi Sajubugi nongma panba anoba sahi chera bana lakpada Lok Janshakti Party Manipur State Unit nasu Manipur miyam da yapa pausel pirakle Northeast India Development Party NEIDP nasu namirasna lakpada Manipur miyam da yapa pausel pirakle iram da masigi nungsiraba isil ina punamakna amatu oiba apunba wakhalol ama sagamina duna hena sakotpa nungaiba tangduleitaba Puxil Khojil Tinaba Kunai ama Wahelasi Hari Amaramda Manipur People Party na suya pa pausel pirakte Anoba sahina lakpada iram damasi nungai yaipaba tangdu leitaba yaknaba leitana nungsi sana na laiminaba amati manglomda sangsinba kunai ama oiba ngambaga loinana singtam apunbagi saktam sagatuna nungai na laiminaba orasunu hairi Maite chelabana lakpada lamdamasida manaba kunai ing tapa tangdu leitaba nungai yaipaba sakotpa nungsi sanaba Inatpu hena kumang sakotpa purapu orasunu haina Southeast Asia Cultural Organization na yapa pausel pirakle ningthau pamaibana panba numitki matungdagi hauraga lamdamasigi inatki masakta honglakhiba kayana lebaki tharam pumbada ani thokpi ahum thokpi haiba chanarol asi lerei masina maram oraga aikoi masel hunaba usina daba sagotna daba kaya thori asigma punamak hayeng pangthokodoriba sajibu nongma panma charabagi maitega sahi hobo numit asidagi thadoklasi hari Sajibu nongma panba anoba sahina lakpada Universal Family Organization asu Manipur miyam da yapa pausel pirakle
India के नॉर्थ ईस्ट स्टेट सिंगदा खुंदामिनरी बतोंगान चोंगान बा फुरुफ सिंगे सतनबी लोनसा थक्सी खसिबो ngakminnabaga loinana amana amuba ikai khumnabana region asada santi yam zakwarba puraknabagi maruoiba khongthang amani haina Nagaland gi governor PB Asarya ngasi Rems ke Jubilee Hall da pangchokpa indigenous culture gi khanane nabagi tharam da phongdokre Indian National Fellowship Center Manipur chapter na pangchokpa thar maduda man makata na haikibada asiguma khanane nabasina awang nopok lamdam singda ahungba wakalol ama puraknabagi ahan ba khongthang ne Manipur na sana khonaba amadi culture da mayamdagi mangzil thari adumapu pangal kanba society am ohenabagi mayamgi ihul adudi uba phangdri haiki अलग भाषा अलग वेश फिर भी अपना एक देश so these three principles if you put in practice nobody can stop us from becoming a greatest nation in the world Mahut Minister Syam Kumar asiguma tharamusi awang nompok state singna karamna nungsinaba amadi sakotpa purapa ngamgodege haiba wakalol da pangchopani haiki tongan ba state sing Northeast India da tongan ba state sing amadi Malian da leiba tongan ba lepak sing ekhogi nath culture thakshi kasi ipa ko thambi mayam sing asi mari chumna akoi mase khangminara kanda nungsinaba to integrity peace puraka Nepal Suba Theatre Olympic Manipur chapter gi oinanga sidagi Oripok Kangsup Roteleba Chorus ta Haukre National School of Drama Amadi Chorus Repertory Theatre Nistina Pangtupathar Maduda Critics Professor N. Tombi Critics Forum Manipur gi Dr. I.S. Kangzam Amadi Padmasri Warepan Nabana Maruba Music on Saruk Yaki Theatre Olympic Asigi Nungi Oba Warol Piraduna Olympic Asigi Artist Director Ratan Tiam na Haikibada Olympic Asigi India da Purakna Bahona Bada Sahi Nepal Sankhi India da theatre gi oiba thabak tharam kaya paikalabasu malem ge thakta India gi theatre asi sakhang bawat padigi malem ge thakta exposure phangana ba Olympic asi pangchopani haiki Professor N Tombina Ratan Thiam na Olympic asi India da purakna ba asiat pa wakalol amagal hona kiba aduna ngasi pangchopa ngamlibani theatre Olympic asina laibak amage theatre form adu extends tawnaduna theatre gi lamda sakol hangani haiki Haudopagi Tharamda Yudhanti Haiba Mahabharata based of a drama ama Utki. Lising ama Sanipan Maudaga Matoida, Manipuda Tokiba Anglo Manipuri Wargi Asima Togdokaya Amasuma Sigi. Mirolna history da samam naba tholiba kaya khangduk naba honabagi pandam da lamdam asida leidiba loop ipsa akom loop pandam ipa kanglamai kil CLK amadi KSN punna semkiba Justice Committee for Anglo Manipuri War listing masani pan mogdraga matoi martyrs and victims of Kanglaipak Manipurna lakriba mas kuntraga matoi amadi April amada Imphal ge GM holda Anglo Manipuri War listing masani pan mogdraga matoi battles and significant in the history of Kanglaipak Manipur Haiba team da seminar ama pangtholagani Heramasigamari Renana International Awardee Ais Ibotombi Kumanbo Chairman Pandam ge President Yunamsa Dilip Kumar Akomlu ke President ke Ais Somarendrabu Vice President Amadi Ifsa ge General Secretary Horizon Atobabo Convener oina khankre Heramasigamari Renana ngasi Imphal ge BT Park leba Faida bungda pawgi mi fama pangthokre Pawmu singa unaba aduda Convener TS Atobana pungdokibada Anglo Manipuri War asigi Saba Asyangba Horokpam Thidokpa Amadi Athoba Kayabu Karam Hatki Lunena Matamadugi British Emperor na Karamba Migot Bene Chathaki Haiba Mayak Sengna Miyam the Kanganaba Pandama Thoramasi Pangtopani Seminar Asida Miyam Saruk Yabi Bagaluna Mapung Fana Pangtok Naba Honabada Matiang Pangbiu Haiki Seminar Asigi Mating Naikoi International Campaign Amatoduna Tokiba Aranba Minamba Singado Madunga Sileriba British Kilenga ki Mayok Ekoi Konjil Tagatuna Mohogi Make Digi Chapchava Madu Paudumama, Hungry for Kong Changani, Landa, Atoika Tipusingu, Nixing Duba, Nixing Balaglaga, Madugi Mamang, Hoki Batahini Pu, Yaki Mamang the Topa, Todo Aduna Moina, Natayuna Tambadi, Madudi Shunaya, Lady Draba, Pai pushing a Dugi Chadano, Daikomayana, Susu Sweden, Madugi Chapchaba, Pai pushing a Dugi, Asimba, Achumba, Amadi, Magi Matik Magun Singado, the Malingi Miam, the Tamanava, Honanava, I see me from Mrs. Devon. Kanglai inat yokal pa loop nambol na lising masama pan humdrak ni choidegi hauna sahi khuding gi leptana pangthok tuna lakpa nongma panba sajibu cheraw baga mari lenena malom amadi kiam gai pana anigi mungna sangdam naba
Thori Singnabi Amadi Ogri Hangen Chongbi Mayang Ngamba Lampak Nambol Kabo Waksingda Pangthokani Hari Hauzik Pau gi Marakthar Aten Mabrek Ama. For the first time in Manipur, MS Sofia Traders brings you Railstar quality lubricants. Lubricants of all kinds of vehicles. Hydraulic oil, gear oil, brake oil, axle oil, coolant, bearing grease, etc. Now available at Railstar Building, Langtabal Leb, Imphal West and at authorized dealers across state for a smooth drive. Quick zone gidi Tatis College di. Mamal suma phone kuding jam mane yo suma ngaro pista salabni na. Adu suma takta Superlink footing gi offer me amon piri sidi. Tas electric run no sin bagum na yo tisin bayar. Dudi sana gi mohut yang na sin bayar andre. Combined tutorial for CBSE, the largest CBSE tutorial center in Manipur. Admission open for first batch, class 12 CBSE, 6 months advanced foundation course, class 9 and 10 CBSE, 6 months advanced foundation course, class starting from 15 March 2018, class timing 5 to 7 AM, 4:30 to 7:30 PM, van service, hostel available for boys and girls. For details contact Combined Tutorial Office, Sagolban Borang Lebek Bachin Bus Park. Hakchangi labor solak padagi producing attaba, hakchang choktarba, tumba chaba yaraktaba, khong hama nungayaktaba singitamak, amatta ngaraba upaidi, Jolib syrup, amasu Jolib capsule with chanlinis nabio. Kanano? Kayo kayo biyo. Masipum na. Noy lebede gari han maga tong mangam drone. Pura laga tongni khali ba namai doi kai dro. Senbun puthoga leibedi ngam dra. Senbun puthokna leiba ngam drasu Imphal Finance ta salo. Ai jo han ba leingam dra Imphal Finance ta ge loan oine lori. Imphal Finance na nongbu manung da gari loan lobu ya tong chaba pizeri. Adom na pam makhal gari kudingma lobu be ya. Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawi February thagi GSTR 3B return file tawagi aroiba numiti lakliba March kitang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawi Kanganjariba Department of Taxes Government of Manipur. Break it the Makataba Pausing Pizari. Lamtagi Aruba Tangsigi Saring Ari Kambagi Taram, Utra Sanglen Sanakununda, Amaiba Amaibi in a Pangtokre, Utra Sanglen Sanakunungi, Maiba Hanba, Kondumbana, Saray Kangwa Si Sanakunungi, Maike Madi the Kangani, Nuntilgi Matamda, Kurai Ahongpung, Kongba, Saudabung, Tera, Wangtuan Bipung, Amasunka Walam Daibung Pung Mari Asida, Iratongi Taugani, Aduga, Nemidang Atemoda, Haibo Singer Su Iratoni Pangtola Matung, Hayeng Utra Sana Sana Konunda, Ningtole Simasana Zawayauna, Sugunu Wat number Ahumdegi, Masagi Sahi, Marifuguni Palom Suraba, Morang Tim, Yaimakoba Mio Amana, Saitagani. Bantung da Nakibado Adugi Laisi, Hausisu Kanglada, Lady Balayam, Adugai Kugi, Pwede Meteli Bagda. Adigi maruina ningthauda ekoi akai toi thokhun biganu haidana hairibi laise asida ekoi magi haikal lekat tawraga ekoi khoram khajing jadana mabu mabu pianaba ekoi lai thok tawbisibu ekoi khunthong latpa haidana kaw Mio Bana Narak Lava Matamda, Afaba Hospital, Tivagum, Gari Singasu, Afaba Servicing, Dakar, Oi Haina, Manipur Legislative Assembly Speaker, Y Kiamsana Fongdokre, Wafamo Singasi, Manipur Ahan Buena, Mahindra Company Servicing Center, Mahindra First Choice, Franchise Workshop, Pranab, Automobiles Ama, Sangangai Usekunda, Hodopagi Taram the Fongdokivani, Nasigi Taramadu, the MLA, Bungzagin Balte, IG, John Wan Clay Kongsai, CO Fasemar and Herozin Mitei Amadi, Social Worker RK, Ramesh
Tesur Singmana Atweba Mitulan Singmana Saruk Yaki Ngasi Handuliba Mahindra Fast Choice Franchise Workshop Asida Mahindra Company Kaktigi Natana Tongan Tongan Ba Company Talaga Mangarom Henbegi Gari Singna Servicing Tobikudong Saba Fangani Amadi Servicing Gi Sarsu Bharat Pumada Launariba Sas Adumak Loguni Hari Taramadu da Chief Guest Wana Saruk Yaki Ba Speaker Waikem Sa Namakata Na Fangdo Kibada Saurba Bharat Ki Ata State Singa Yengnarubada Manipuda Thorok Lebo Entrepreneur Sing Asi Makoidigi Sang Hanthade Miyama Na Laba Matamda Afaba Hospital Tibagum Manipuda Seasonariba Gari Singasu Afaba Servicing Center Dakar Oi Servicing Center Asida Company Ge Asengba Parsing Su Tangai Fadana Pangan Binaba Mahaki Makedigi Apil Toki Population around 24 lakhs and 5 lakhs की population सिदा थोड़े ही वा entrepreneurship है जब ताई भारत की करोड़ चामा कुन हेंबा population सिदा थोड़ा पा contractor सिंगी मनुंगा ऐ नाव पा करोड़ सुबिक्रम सो compete तो उतना सही मणिपुर की ऐ भारत की contractor सिंगा compete तो इसी बसी अचौबा कोई मणिपुरी खुनाई मणिपुरी द तालीम जाती है कोई नहीं सौतुसन Manipurda Miyansa Labor Singa Suriba Thabak Sing Yellow Singna Sunaba Training People Ki Thabak Labor Department Ki Makada Constituency Kudimakta Hauragani Haina Pau Gimi from Pangchokre Manipur Press Club Pangchoka Pau Gimi from Majuda United Labor Union Manipur Ki Joint Secretary Bezoi Kamina Tiles Napa Cement Work Pipe Fitting Amadi Atropa Thabak Sing Thirubadi Manipurda Labor Late Mashidi Kohanana Ba Constituency Kudimakta Labor Sani Sani Kangatuna Ahan Bigi Oina Training Pigani Haike Manusida constituency amada 500 laborers masisi koi pangtong doe masi wera gadi koi cooperation kinaba amasung koi future ki damo di yamna try ni hai business ko tham Merger Agreement Manipur Gi Naha Singh Thabak Pigini Haina Yana Kiba Wafam Adu Thabak Oina Pangthok Tabadagi Dr. Suresh Center for Foreign Study and Placement na Supreme Court Thakiba PIL Amada Dismissed Torokre Health Services Ki Director Oramba Dr. T.S. Suresh na Manipur Press Club ta Hiramasigi Matang da Supreme Court PIL Amat Harubada Manipur High Court Thatharaki Manipur High Court Ki Makadigi Hiramasi Sayed Nabalai Koda Kut Tinginba Ngamdi Haiba ruling Piraki Makata na Supreme Court Amung Salubada Sub Manaba ruling Piraki Bani Center Ki Makadigi Honaba Yaba Honore Makata Bakari Kongtang Lokot Kadege Haibadudi Manipur Gimiam CSO Amadi Marilena Basina Kanabiyo Haiki Setting by everything, the rest of the way, one is a great Supreme Court and next high court of Sunday. At the Rotic dispute, I interpret on Tokyo, to Milali, Naina Bakanabasi, the people made the Kamuna, societies Mayana, individuals in the intellectual Naina Bidna, Masikana Biru, Naina View, Karikato Boyabage to Mayana, the site of you, Sita. Highway Protection Force Thamba Amaditare Suba Pay Commission Sana Hanbigi Matang da Ngarang India Gi Prime Minister Narendra Modi na Wafam Amata Fongdok Lam da Basila Activity Atuba Matam da Hiramasigi Matang da Tang Tabak Kanghandrabadi Kongzang Sangsin Gani Haina Yuva Sena Manipur Unit K General Secretary Nambam Zugisna Fongdokre Babuparada Labour Political Party Sigi Office the Pangtukya Pau Gami from Amada Mahana Makata and Hiramasigi Matangda Party Gamakadigi Prime Minister Memorandum Piduna Taksin Ki Manipur Lambi Thong Amadi Ate Sakwa Tarangi the Maklupa Kro Racing Kuntra Kaitokani Haina Fongdok Lam Labaso Kaidigi Maru Eba Wafam Singh Palam Dabasi Miyambo Uchchaibini Hiramasigi Matangda Indiagi Home Minister Unaduna Taksin Nava State Unique President M. Tombi Housing New Delhi the Lady Haiki Dr. Sangapa, Thong Sangapa, Lambi Thong Sangapa, Lidam Tilpa Karo, Sinkuntai and Kaitopangam Laga, Bio La Kayaki Ladan Oiva, National Highway, Anibudi, Protection Top of Hivase, Manipuriam, the Portic Stone. Adolena, Housing Sergeant Tongagina, Minu Tong Pawada, Labor Building Sing, Mission Sanganaina, Atumatanga, Katokada. Eastern Zonal Cultural Center ga Art and Culture Department ka kusam na duna ngarang digi sa tharakpa Mime Festival nga solution kre aroba nimita DIPR gi hanagi director Mega Chandra Kongwam amati ponapam pausig editor A Robindro na tharama pusi na saruk yaki A Robindro na Mime hariba art form si Manipur ningthi na khangnadri theater group masing hena lehenduna miyam da paksana khangani haiki Mega Chandra Kongwam na Mime theater gi maru oba amadi masina karamba mong da miyam da uhanbagi haibigi matang da wafam kya phongdokhi movement da adi pichhi movement da smaina manipur so ajoba sarupama ya na mase laiba asi movement si yam thalngai ni
Tungda Kanglei Mime Theatres Repertory Ge Nongmai Maru Miyamda Kudol Tamki. Nilakotida Laiba Urban Heart Miyam the Kusin Nabagaluna Numitaraga Mangani Chatagadaba Crafts Exhibition of Borders, the Villages of Manipur, Mela, Manipur Handloom and Handicraft Development Council Gate Chairman S. Rajan Amadi, Manitkogi, Chairman MLA, Dr. Radasam Yunam Hangdokre, Handloom and Textile Government of Manipur Nasinana Pangtubatara Maduda, Handloom and Textile Gate, Director K. Lamdi Kamei, Deputy Director E. Zitian Amadi Muekana Saruk Yaki, Director Lamdi Kamena, Peace Habisingi Awaba Leraroy, Peace Service Signal Sarkana Sel Piraga, Peace Havig Hainabi Taduksi, Chairman S. Rajena, Miyam the Kusin Naribama from Masina, Kusahibu Singilo Tuna Leba, Haito Sing Travel Sing Utona Bugima from Ne, Manipuda Putopa Potok Sing Sizin Narabadi, Mipal Tambugi, Hainabi Tadopangangani Haiki. Income ado aikoi mapanda expenditure aikoi chatlaroyeba aikoi manipur manung da aikoi phisabi sing na phangja taragadi koi da paisa gi leiriba financial problem da awaba leiba mayam sing ase aikoi kokaneba Manipur da law lokpa loreba matung hangduna leiriba lopham sing hanghandana thamduna Laumi Singi income double Ohenaba, Laumi Singa Akang Ayo Singa Pulaga Tabak Dominaba, Matautai Haina, Central Agricultural University CAUG, Vice Chancellor M. Prabjuna Fondokre, Wafama Singer C. Semadaleba University Asigi Auditorium na Pangchopa, Farmers, Students, Scientists, Interface Ketaramda, Hongdokibani, Delhi da Ngasi Prime Minister Narendra Modi na Saruk Yadna Pangchokiba, Grisi Unati, Melagi Taram, Webcast Togduna Yanghanbaga Luina Pangchokiba Taram Aduda, University Asigi Din, College of Agriculture and College of Food Technology, Professor J.M. Laisham Susaruk Yaki, Vice Chancellor Pramjana Makata na Fongdo Kibada, Prime Minister Narendra Modi na Lising Ani Kuningani Toy Fabada, Lamu Singi income double Ohenduna, Lamu Sing Atopa entrepreneur da, Chat Kidana ba Paikaliba Taurang, Lamu Sing Asada, Humdra Oiba Manipurgi Onadi Hidamasida, Ahenam Yang Tamawa Matautai Haiki. Prime Minister के सबका साथ सबका विकास है वाखलोन स्वास्थ्य भारत अभियान ना मांगपाउ नहन बंगमगनी हाइना स्वास्थ्य भारत अभियान के नेशनल कन्वेनर जसवंत सिंह ना फोंडोक्रे वाफम सिंगसी मणिपुर फिल्म डेवलपमेंट सोसाइटी के होल्ड पांगथो के बाद स्वास्थ्य भारत अभियान की अनोबा ऑफिस संगाब गमरी लेना पांगथो के बाद थरम दफंगदो खिबनी थरम अदुदा अभियान असिगे स्टार्ट Convener TK Sabana Saruk Yaki, Taram Adida Wang Angaduna TK Sabalana, Tongan Tunganba Department na Lubana Migitabak Taram Kasa Tariba Sida, Swas Barat, Mr. Namating Sauna Pamung Amgani Haiki, Amaramda, Yashwan Singna Makata na Fundu Kibada, Aviana Sigimakada, Manung Hanjid Bamafum Kayadasu, Yawa Madam na Sentana Paikaliba Atopa Skim Kagi, Madam Dasu, Kanganabagi Pambai Oba Yagani Haiki. Integrated Child Protection Scheme JSJ Act Lising Nitraga Manga Amasum Pokso Act Lising Nitraga Nitoy Habi Hira Masida Nomagi Oiva Sensitization Program Ama Jila Paristat Building Bisnupoda Child Welfare Bisnupona Sinana Pangchokre Thoram Ajuda Bisnupogi ADM M Brozen Singh Bisnupurgi SDO Lalim Tham Digaike AC2DC Linda Ningombam Amadi Sideline Bisnupurgi Director L Pisak Namaruba Music on a Saruk Yaki Child Welfare Bisnupurgi Officer L Nandasham Singna Angang Simongak Senabagidamag Tabak Paikat Pada Tungan Tunganba Line Department Singpuna Tabak Dominaba Tangai Fadi Haiki District Legal Services Authority Impal East Amadi Socio-Economic Development and Educational Foundation Sinduna Cybercrime Amadi Pokso Eki Matang Nomagi Oba Legal Awareness Program among Asi Kewaka Telda Leba Northeastern English School the Pang Chokre Thoram Aduda School Gate Principal S. Sonalata Advocate Amadi Hanagi Ambagi General Secretary B. Supriya Amadi Advocate K. Dhanena Maru Oba Mitulan Singh Oiki B. Supriyana Cybercrime Gimatang da Aduga K. Dhanena Pokso Eki Matang da Wangangki Supriyana Fongdo Kibada Riba Mahiru Singna Facebook Amadi was a Masing with the Aran Bawafum Kaya Tamlaga, Ekalak River Singbo, Tiam the Bohana River Sing the Sexina, Lane of Paktak PK. National Program for Prevention and Control of Cancer, Diabetes, CVDS Amadi, Stroke, Miyang Makada, non-communicable disease cell Bisnupona Sinduna, kidney and women's health include value empower Hiba Hiram the Kananaba, Taram Amangasi, Bisnupura Pangchokre, Taram Atuda Bisnupurgi ADM, M. Gozendro, Bisnupurgi Medical Officer Dr. Ice Babysana Singba Miyakana Saruk Yaki, Dr. Ice Babysana Haikibada, Nomagi
Mi amana physical work natragan exercise tobagi hainabi thamsi kidney laina yauna makhal kyagi laina sing mangjongona khangdokna ba yengthoksi haiki Panchayat ki thabak thoram singi matang de numit humni subna sathakadaba akaknaba training program ngasidagi wangu tera kongram panchayat ki Bharat Nirmal Rajiv Gandhi Seva Kendra da hawdokre Datopan Khangati National Board for Workers Education and Development Ministry of Labour and Employment Government of India amadi Imphal na punisin pangthokiba training program hawdopagi thoram aduda Moirang City Block ki Block Development Officer ke Zadumani amadi Panchayat ki Mihu Singh yauna pradhan kyasu saruk yakhi Others Medicare Services amadi Sada Club Sanjenbam Kulena Punna Sinuna Nomagi Oiba Free Cataract Detection and Subsidized Surgery came among us Sada Club the Pangchokre came aduda Others Medicare Services ki Dr. Nurse amadi Atay Staff Singa Liamna Meet Yengba amadi Liamna Blood Sugar Test na Singma Pangchoki Talamaduga Mari Denena Others Medicare ki Marketing Manager T Azoina came asidagi Ngogdong Labana Maram Oreg Operation Tobagitangai Fadaba Leraba Anabasing Nangaling Kiba Others Medicare Services na ataba mamalda operation togani asiguma KMC layang sang singi kudong saba fangdaba atopa mafam singa su pangthokani haiki Assam amasung Tripura da soina khundariba missing yamjataba Manipuri sing magi state gi kanaba ifang phangmang ngamdri hiramasida Manipur government na miyang sangduna mateng panghaningbagi apamba phongdokli hiramasida report ama Ningthaulondagi lanjenarakpada dumaintona lakpa mitai ngatani siga Tripura da tariba mayamse larik haibadi jum khudingi graduate MA MSc engineer doctor se jum khudingi dum lei haiba jai akhoi se OBC di challe Tripura da challaga su OBC gi matung inna OBC gi facilities mayamse akhoi haji bhau mapung phana ke su phangde emitai se asuk lei haiba se government gi hisab da hajik su phong dem hoi maitei jagoi si su asiga su musalak pa haidi pukki cinjaki oina dum akhoi se dum ngau ba do ngau na leiba Assam amusung Tripura ga karim khena ba gi uba phangde poning da jam na nungsiba hawe koi haidok pa sa haidok ningai kam leiba sa haidok pa ngam da ba facility haibe mam da koi government ga ba facility se koi masing se lik pa ko banina akhoi ki saruk se atopan heklogi amana akhoi Manipuri hairaga akhoi sigamu ani khaidok biba Bishnupriya amasung maite na khaidok biba akhoi mapan Manipur dadi kari haina Manipuri haina akhoi identity takpa matam da Bishnupriya su hek changchang giba maite su changchang giba asigi phibam da karam haina maite gi oibe akhoi gi isagi chakthung kamaina phangani haibe matang da akhoi na fight toroga jamna wana theng phangni asigi matang de hakna haijening badi akhoi gi imalebak Manipur da akhoi government lebanina akhoi mapan Manipur da lebe akhoi na di central tan akhoi na haijabada moina damna ebu thosada tawbogum akhoi na uba phangi tugumba leiriba mayam se akhoi metai akhoi di chawthokna leije karigina akhoi Manipur ma leiyan akhoi di chawthokna leijeri mi Tripura sida jagoi isei khangde loan gi khangde adu phanek phiron sabadagi hauba asugumba sigi maramda adu Manipur ramdagi nang akhoi bu help tawra agadi akhoi siga angang bekar mayam leiriba ladik laisu heiba kano mayam leiriba se unemployed mayam leiriba se khatang kanana na khalli maite pamaki manungda coordination committee ama sembiraga Manipur na luchingraga central le oiba akhoi party go facility mayam government da gi lautharaga mite mayam da piba taraga di sungsoi chodna mite se sakhar kani habagi aina thajaba thangje Tripura da leiriba chilinaw chalche punamak Tripura da leiba maite punamak na apunba ama toina khoi punjil le haraga apunba sakta madu sag le haraga maite khoi gi Manipuri khoi gi apunba sakta madu sag le haraga khoi apunba gi sakti duna khoi gi phangmam dokpa mayam ado phangna bana bada harau taram na chansin minasi haiba pila sei tawjir
Mini Secretariat Complex Bisnupur Mamang Sahida Matamaduki DC na Plastic Free Zone Oire Haina Lautok Matung Nomonomagi Mosin Behendila Podiki DC Amadi PIC Bisnupur Gapuna Kusam Naduna Amor Akai Sendopugi Tabak Hokre DC Pawan Yadabna Hana Ledamba Plastic Free Zone Aduma Pung Fana Lehenba Amadi Sayul Kudingi Department Singa Kusam Naga Hena Nalal Naba Honoragani Haiki PIC Bisnupur EEL Gokul Center na Complex Susi Plastic Free Zone Uhenma Ngamdre Khanmadigi DC gi Miya Makada campaign Athabani Masigi Damak Building Block Koding Maki Dustbin Thamle Masida Kanagamu Singna Amor Akai Saitholok Labadi Matik Sava Fine Thiel Lagani Haiki Panbayai Mini Secretariat Complex Bisnupur Asi Plastic Free Zone Uhenba Ngamdabata Natana Dustbin Matiksa Thamdaba Block Kodimaki Toilet Sing Mohong Sana Sinadabadagi Akanaba Pau Ama ISTB na Sandokra Matungda Bisnupur DC na Ngasige Complex Sengdopagi Kongtang Asi Laurakibani New Delhi ki IARI Pusada Leba Mela Grounda Pangtuliba Krisi Unati Melada Prime Minister Narendra Modi na Lomi Singh the Piba Pautel webcast Toduna Thawal District Su Yangan Kre KVK Thawal Sinanap Wangbal the Leba IRDOG Auditorium the Pangtu Kiba Thoram Aduda Kangabok Zilla Parisad Member KS Ras Mohan Senior Citizen Welfare Forum Manipur gi President Dr. M. Rajendra KVK Thawal gi Dr. M. Choi Choi Saruk Yaki Prime Minister gi Warul Yang Matungda Wari Water Sanabagi Thoram Supang Toki Asangbam Communication Infal Sinduna Aiba Joda Sadrasana Samgi Punsi Amasung Saiti Haibasida Nomagi Eva Seminar Amazen Manipur Dance Academy Infal the Pantokre Taram Aduda Manipur University of Kalsagi Vice Chancellor Professor Naurim Khagendra Naharo Saita Premis Samiti Hanagi President Professor P. Nabasandra Saruk Yaki Professor Naurim Khagendra na Hingliba Aiba Amagi Punsi Amade Mahagna Idiba Singimatangda Nainabasi Masina Ahanbo Orambayai Adubu Masina Aiba Masagi Mamangda Akang Haikiana Nainaba Sina Mahana Idiba Sing Aduda Makata na Anobu Wakolol Kaya Ama Hapsi Lapangamgani Haiki National Youth Project Manipur State Council na Sinduna National Youth Project New Delegate Director Dr. S.N. Subharao Hindi Parisad ki holda harautiam na okre tharam aduda hana Minister Wadamba ni Maichan Luang Dr. Bimola L. Sadananda Manipur State Women Commission ki Chairperson Wadamba Dr. Zamini Susaruk Yaki Laima Popam PIC ki Laipam Topa Dr. Masing Suna Laitringai Dr. Transport Taukiba Yaning the Bafong Dr. Health Center Osigi Akweba the Laiba Laika Gimera Paibi Rosie Kalyan Samiti Amadi Hospital Development Committee na Wakan Infam Satakre Hospital Development Committee ge Member L. Muhindrona Government Atuba Matam na Miyang Sangna Transport Taukiba Dr. Gi Order Numit Tarit Nigi Manung the Kaktrabadi Akan Makongjang Sang Singani Hairi Positive response Pandaba Targa Akoi 1 week in Manunda Mari Legaba Imai Belsing Club Aduga Rogi Kalan Samiti PSC Lempukungi Maiki Digi Akan by Education Aduga Hospital Si Tingan Medicine but Mayam Pambo Tabak Aduga Committee Sinadi Pam the Pamdan Law Step Single Department of Marine Tai Delhi ki Indian Institute of Agriculture Research Usagi Complex Sathariba Krisi Unati Melada Manipur Organic Mission Agency Department of Horticulture and Soil Conservation Manipur Gisu Organic Stall Mari Hangno Saruk Yari Pune Stall Lising Mari Roma Saruk Yarba Mela Asida Ngasi Bharat ki Prime Minister Narendra Modi amati Indian Agriculture Minister Laktuna Yang Sinkre Makwen Organic ki Ihobu Puning Thogol Lamagaluna Bharat Organic Wahenabagi Lanzangda Mang Thana Sangsileba Agency Institute amati Farmer Kudima Puthagat Fondo Lamki, Melasi Manipur Organic Lomi Amadi Official Kuntraroma Sarukiyari, Melasi Matang the Mafam Adu the Ladiba, Momagi Project Director K, Devatar Sarmanawa from Kiatam Lake. Kangpo people Luna na Tamna Bah Naramba, Akwebegi Piba Mungak, Senaba Amadi, Miam Gate Tabak Tarum Sing the Asabo Taudang Loramba, Kangpopi Town Digi, Nekwalam Kibian Rang Lake Kidre, Masagi Sahi, Humdraga Mari Sukre, Bang Lake Dabada, Miam na Awaba Fungdokre, Miam Saruk Yadanga Sima Kitawa Yaudraba Haksang, Lero Sankre. Maite Furup ke Sajibu Noma Panba Sahi Hauba Cherawana Lakpada Moirang Kendra Progressive Rana Thongam Santigi Imung Manungi Taurang Makada Kendra Sida Leva Ahal Oraba Singda Pose Kudur Jamkre Pobala Grand Pansai Hauraga Sugno Sifai Naran Sena Tamna Popi Ngankalawai Tera Kong Sangbi Amadi Moirang Municipal Council Gi Apun Malaka Kuntrani Tuigi Ahal Laman Mabung Wapapuna Magda Yum Sangana Kudur Jamki
Thasik Tara the Mizoram da Zofai Bairadida Assam Police na Mizona Housing Amadi Pamu Sing Chatakiba Kai Hinma Thong Wi-Fi Student Association General Headquarter na Kalanyaning the Bafundo Cray Maraleva Singing Mataka Sub Action Lokot Kadavini Hari Hausi Makata Hanabagi Pau Lobisi. Nasigi Sanabagi Pauta Master Trotegi Hauraga Taraganipan Paupa National Band Press Championship the KZ Yankatreki Master 2 Championship A Somibala Debina KZ Nifun Toy Makai Tangatuna Gold Medal Lobangam Kre KZ Humdoigi Master 1 the NZ Tombi Debina KZ Yankani Toy Makai Tangatuna Gold Medal Lobangam Kre KZ Nifutret Kida Senia Gida and Sunita Debina KZ Kuntratret Makai Tangatuna Silver Medal Lobangam Kre KZ Manipur Marigi Junior Gida Sanasam Yaisnana KZ Yankani Toy Makai Tangatuna Bronze Medal Aduga KZ Marifuga Mari Sena Gida Su W Dinesori Debina KZ Yankai Manga Tangatuna Bronze Medal Pamangam Kre Aduga KZ Manipur Marigi Master Wandana S Romita Debina KZ Yankai Tangatuna Gold Medal Lobangam Kre Bangalore the Pangto Kiba Kuntraga Mapan Suba National Master Athletics Championship the Saruk Yarba Manipur Gi Master Athlete Sing Okpagi Thoram Ama Lagiba Maski Tang Traga Mapan Ginung Tilpung Anitaba Matamda Mapal Kangjabung Levy Association Sigi Office the Pangto Lagani Hari Saruk Yagada Master Athlete Sing Matam Sana Lagna by Association Asigi Charol Amana Kangalakli Manipur Horse Riding and Polo Association Sena Kunginipan Suba Governors Cup Invitation Polo Tournament Chamadi Kungatare Suba Governors Cup Women's Polo Tournament Laliba Master Mapandigi Mapal Kangzebung the Hauragani Hari Special Olympic Bharat Manipur Saptan Suna Bharat Sarkar Ministry of Youth Affairs and Sports ki Khelo India scheme ki makada person with disabilities ki oibas that games taliba mask kunga humdoi degi kuringataru foba Kumalampak Sports Complex ta pangtulagani games asida Bisnupur Imphal East Imphal West Kaksing amasung Thawbal district ki tongan ba physical resilience oibas sing saruk yagani hari maruwena athletic badminton boxing 5-a-side football table tennis amadi unified sports boxing masananda competition pangtukani Sub Junior, Junior amasung Senior Haidana Pangtu Kudraba Games Asida, Sarang Athlete Chahum Lomna, Saruk Yagaduri, Masidagi Kangalaba Aduna, National Games Saruk Yarugodabani Hari, Saruk Yanbus in Akuba Marol Mapal Kangzebung the Labour Special Olympic Bharat Manipur Chapter Opposite Kanglaba Yagani. Kasikul Youth Libraries and Sports Union Sinduna Anisuba Men's Billiards Volleyball Tournament Laliba Master Gamapandi Kalabasik round the Pangtulagani. Form Pison Begi Aroba Numit Master Ganipani Tournament Asi the winner the Lupali Sing Tara Amadi runners up the Lupali Sing Taretki Selgimana Pigani Hari. Hausi Makatan Sanabagi Pau Amok Ning1000 Boya the Gipang Bigani. Ahanboina second division league Saruk Yaduna Sanagadoriba, Manipurgi, Anishipati Mama Oiriba, Tidim Road Athletic Union, Trau FC, Ngasi Kwakatel Bazada Leba, Union Asigi Office Mamangigi, My Pangnaba Yapamangon, Tony Rabamatunda, Impalgi, International Airport, official of Mamadi Sanaroi Taranipal, Punamio Kurma Toina Sabatim Ama, Zamset Purgidamak Impal Tadokre. All India Football Federation Sinduna, Thasikitang Taramaridi, Tim Taranipana Saruk Yaduna, home and the away basis as a Tariba, second division league Asigi, Manipurgi Trau FCG Ahanba away Metsuena, Thasikitang Kungi Nungtin Pungmarita Pada, ZRD Tata Sports Complex, Jamshedpur Football Club Ka Sanaragani. Trau FCG team coach KS Suramanina, Sanagaduriba Mets Asigi Matanga, Mahanga Pondo Kibada. Ahanba Mets Nepal Jam Maru, my Pangaba. Sanan adu makko ju tum phajai tim phajaba tata football academy ni player se yawen hai to yari ke dekho performance phajana kona kan ahan ba match na koi Amoramda Trau FC ki secretary T Phulena second division league asi mai paglaba matungda I league ta saru yaba ngamnaba Manipur ki parja section khudimangna support tawinaba appeal tawrili Trau FC Manipur ki team oira banina apoi Manipur ta lebiriba miyam punumanga Trau support tawiu da apoi tang manga da Mahamadan Sporting Club Mahamadan ga apoi home ground oina Kumalampak ta sanajagani adai da Trau support tawibo oina apoi ki football yengba lengbira ko haiduna Trau ki secretary oina mo oina mayam Abdul Tawsiri thank you
All Manipur Volleyball Association gi Miang Makhada Young Men's Development Organization YMDO Hairangoi Thongna Sinduna organization asigi grounda tha sigi tang taramari digi team nipana grupani thongna khaidokuna sathariba tournament asigi ngasi chanakiba ahanba match da bakhe lamphel sana kaithelna NYBA team B Naurembu set ahum sino kunmanga kulhumdoi kunmanga tara damadi kunmanga tara nipal da maiti bpk ani shuba match ki sanakibada NYDC khaidemna maikhia mayang imphal bu set ahum sino kunmanga tara nipal kunmanga kunamadi kunmanga kunithoi da maiti bpk ahum suba match ki sanakibada YMDO hairangoi thongna NYBA team A Naurembu set ahum sino kunmanga tara truk kunmanga tara damadi kunmanga tara nipal da maiti bpk mari suba match ki sanakibada SDC team A Samurongna NYDC khaidembu set ahum sino kunmanga tara mapal kunmanga tara manga madi kunmanga tara mathoi da maiti bpk T20 Manipur Veteran Cricket Tournament ki ngasi sanakhiba match da Model Club Team Bisinga Makhana DSU kwa kaithilbu maiti bapikre Manipur Veteran Cricket Association sinduna mamang thagi January tang 19 dagi team Nepal na grubani thongna khaidoktuna Oriental College amadi Model Higher Secondary School ground sathariba taruk suba T20 Manipur Veteran Cricket Tournament ki ngasi sanakhiba match da Model Club Team Bisinga Makhana DSU kwa kaithilbu wicket Nepal da maiti bapikhibani match asida DSU kwa kaitena tos ngamduna ahanba betting tokibada apiba over kungi manungda over taratruka ball anida wicket loina turaga run humpu khak lokhi masigi pakhomda anisuba betting tokiba Model Club Team B Singa Makhana over taraga ball anida wicket ani khak turaga apiba target adu yoduna match asi mai pakhibani ngasi sanakhiba match asida Model Club Team B Singa Makhagi deminna wicket manga amadi run manga logduna man of the match takhi sathariba tournament asigi matangi match tha sigi tang taramapanda Model Club Team B Singa Makhamari KSC All Nambulenga sanagani Marishuba played cricket tournament ki ngasi sanakhiba match da Kraw Khamnam Bazarna YWC Pasoibu maiti bapikre Manipur Cricket Association sinduna mamang thagi February tang kulhumdoi dagi team konma thoina gurumari thongna khaidoktuna Langthapal public ground sathariba Marishuba played cricket tournament ki ngasi sanakhiba match da Kraw Khamnam Bazarna YWC Pasoibu wicket tarukta maiti bapikhibani match asida maiti khiba YWC Pasoina tos ngamduna ahan ba batting tokibada over kunmariga ball amada wicket loina turaga run marfutara lauki masigi pakhumda anisuba betting tokiba Kraw Khamnam Bazarna over tara Nepal ga ball amada wicket mari khak turaga apiba target adu yoduna match asi mai pakhibani ngasi sanakhiba match asida Kraw Khamnam Bazar gi sanaroi Somitna over manga da wicket ahum amadi ball kunthra mapal da run taratre loduna man of the match takhi sathariba tournament asigi mathangi match tha asigi tang kunda PSC Khwea Thong amadi WYC Wangkhem ga sanagani FC Lamlai Trophy Anisuba Lamlai Kendra Village Wise Men's Open 7-set football tournament ki ngasi sanakhiba match sa ISIC team A Lamlai amadi CISYUC Salo mai pakre Lamlai Student Ideal Club ni sponsor toraga FC Lamlai na sinduna tha asigi tang tara dagi team tara tarung na group ni thongna khaidotuna club asigi ground sathariba FC Lamlai Trophy Anisuba Lamlai Kendra Village Wise Men's Open 7-set football tournament ki ngasi sakiba ahanba match da ISIC team A Lamlai na SSC Sombungbu goal ahum amada maiti bpk match asida mai pakiba ISIC team A Lamlai gi goal singadu KIS Anos na match ki anisuba kunmanga suba madi kunthani toi suba minita sankhibani match asida maiti kiba SSC Sombungi amatangarba goal adu and Surjit na match ki Manipur Nepal suba minita sankhi tournament asigi anisuba match ki sanakibada CISYUC Salongna STT Sekabu goal amas sinoda maiti bpk match asida mai pakiba CISYUC Salogi mai pakpugi goal adu W ngai sanana match ki anisuba minita sankhibani Thagasari makhatana ngasi wekiba ingasagi pau amuk lominasi Environment Directorate State Climate and Weather Report ki matung ina ngasi ki khwatiki sakiba Celsius degree kuntra dasmik kuntrani thoi khwatiki ingba Celsius degree mapal dasmik marphumari
नुचित यावी सिंग मनन gi sang maximum da sada mai putra tre dasmik mai phum doi minimum da sada ni phumari dasmik ni phumari oike ngasigi nong suki bagi sang ani dasmik kuntrani ban millimeter ni Hausi silak pada maru eba pau amaka hanak Prime Minister Natare Suba Pay Commission Sana Hanaba Lautholam Daba Manipur ke sel thungi phiba munna khang dabadagi oramba yai haina Consumer Affairs Minister Karam Siamna phongdokle Laumi Simus Singh sel thungi phiba phagatriba fawba Manipur sakhotpa ngamloi haina MP KSS Babanandana phongdokre amasung Sajibu noma panba maite Singh sahi hawba numit ka mari renana miyamna farmal ka tel da pot chai laiba lagna kre Ngasigi di ISTV na pizza ba pau matang asida loizare miyang tabi di bamayang punamak puso amuka na kurumzare.